Technopol District ki Myanmar ga tainaba mafam amada kuki oiramgani chingnaba singa khuthoknabagi thodokta leikidraba myoi 12 gi hakchang ngarang numidang Imphal East District ki manung chanba Andro gi Torongthel da leirol chankhre leikidraba kadar 12 gi hakchang ngarang ayok pung nipan rom taba matamdagi numidang pung tare taba fauba porompata leiba Janims ki Miril sangda postmortem chatharaba matung miyam ki oiba khongchet amaga loinana Janims ki Miril sangdagi porompat wangkhai ayangpali kongba nandaibam leikai khongman mangjil singzamai thonglalaga Indo Myanmar National Highway tamna chatkhi tongda Thobal Mela ground dagi Yaripok Bazar tamna laklaga Imphal East District ki Andro Torongthel da leirol chankhibani Taudo asida leikidraba myoi 12 adudi Kumbigi Salam Konjil dagi Ningthauzam Tomba Torbung Bazar dagi Thingom Rocky Nongpok Sekmai Police Station konba Kakmayai Mayai Lekai dagi Maisnam Sana Jauba Khurai Puthiba Lekai dagi Moirangthem Kingsan Sagolban Nepra Major dagi Oinam Loken amadi Konjengbam Medhabanta Wangbal Lamboi Thong dagi Mayengbam Roshan Andro Torongthel dagi Fanjobam Noren amadi Chingakham Nekthai Kakching Turel Wangma Ningthau Pareng dagi Saugaizam Krishna Kanta Sabung Kho Khunau Awang Lekai dagi Chongtham Chingo Elias Ibungo Ireng Bam dagi TH Malem Nganba amasung Sekmai Zindagi Laishram Arunni Panbayabadi Thaudo asi haukiba December Mari Ningthau Kaba numit ki ayuk pung mapanrom taba matamda Technopol District ki manung chanba Laithu Khulgi manakta thokibani hairi Loinana Thaudo asida leikidraba myoi 12 asi Manipur ki tampa ki maming leraba ariba lalhonglup singi manungda ama oriba Revolutionary People's Front RPF ki lanmi People Liberation Army PLA ki cadre sing oramba yai haina thajanari